CSOsingda ꯑꯩꯈꯣꯏꯅ ꯇꯥꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯩ ꯑꯃꯨꯛꯁꯨ ꯑꯩ ꯃꯇꯦꯛ ꯄꯟꯖꯔꯝꯒꯦꯕ ꯏꯃꯨꯡ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯔꯣꯜ ꯃꯣꯗꯦꯜ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯑꯣꯏꯒꯗꯕꯅꯣꯕ ꯃꯄꯥ ꯃꯄꯤ ꯑꯣꯏꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯗ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯔ ꯃꯇꯨꯡꯗ ꯃꯆꯥꯁꯤꯡꯅ ꯏꯜꯂꯒ ꯆꯠꯂꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯗꯒꯤ ꯃꯥꯡꯗ ꯆꯪꯁꯤꯟꯕ ꯉꯝꯒꯗꯣꯏꯅꯤ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯃꯄꯥ ꯃꯃꯥꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯃꯣꯏ ꯃꯊꯧꯗꯤ ꯇꯧꯗꯦ ꯍꯥꯏꯕꯗꯨ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯃꯣꯏꯅ ꯃꯈꯥ ꯊꯥꯕ ꯃꯆꯥꯁꯤꯡꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯃꯆꯥꯁꯤꯡꯗꯨꯅ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯕꯗꯣ ꯉꯥꯏꯔꯒ ꯃꯣꯏꯒꯤ ꯃꯈꯥ ꯏꯟꯒꯅꯤ ꯃꯣꯏꯒꯤ ꯃꯈꯥ ꯏꯜꯂꯒ ꯆꯠꯀꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯤ ꯄꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯣ ꯑꯗꯨꯃꯛꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ CSOꯗ ꯇꯥꯏꯅꯔꯒ ꯅꯣꯏꯅ ꯄꯨꯟꯁꯤꯟꯗꯕꯒꯤ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤꯅꯦ ꯅꯣꯏ ꯄꯨꯟꯁꯤꯜꯂꯗꯤ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤꯟꯅꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤꯗꯤ CSOꯁꯤꯕꯨ ꯃꯣꯏꯒꯤ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯅ ꯊꯣꯔꯛꯄ꯭ꯔꯣ ꯑꯗꯨ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯉꯤꯕꯗꯤ ꯃꯣꯏꯅ ꯔꯣꯜ ꯃꯣꯗꯦꯜꯗꯣ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯌꯥꯝꯅ CSOꯅ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯀꯥꯟꯗ ꯂꯩꯄꯥꯛꯁꯤ ꯆꯥꯎꯈꯠꯀꯗꯕꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇꯅ ꯃꯣꯏꯅ CSOꯗ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯒꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣꯕ sibu taba yari ba waro ba ML oigara minister oigara any misam oigara akang ahi oigara sidi yadra hadni da tab jiko